Good morning ma'am. Do ayuki matamni hujikse breakfast ka tokna loiragane aina sidi pise tusallage sise blouse ama tugadaba layaba ko migi lakpani ko kuire isune tuba namdana layba masa namdana layrubaduga do pirami miduna su haire lesabini ko masu urgent mathobudi tade ai sum loi kanda piro aina haibaduga isu masaga namdana laybaduga ne tudana laybani ko do macha thoibina tawise sandel nga porosalakdana ekdam loire sakhairiba to nasi ei thabak punamok loisalaga phamme ko tuthoage aina nasi blouse se to kaknaba tawini makhada tharaga ei kaknaba tawrage adonida jumgi thabaksu dugaidi sumaina phi tuba la kholaga su tubanina adi matamdo sang kanda nahak tuba tayaba ko matamdo yamna di free oina phangdeba ko thabak loisalaga nahak pothagadaba matamdo ga sum sugumba thabak se sujare ko sum suningbanina ado tuba chu loire ado tuba ai kakpa loire tunaba tawrani hujik खरादी तो खले को मैम तुब से पुंग अमानी मुक्तनी आइना संगीसे असिगा आइना तुरे सिवाय मुक्ति तुब लोइरे फ्रंट पार्ट तो को अदो जे चाक थोंगनाबो मु तौरनी चाखुंगी मोहनौरनी यंगमिनासिगो नसि तुब लोइबरा यंगसि दो तुबोबुदी नम्मी या खरा वायाबको लोइसनबाबुदी नम्मी दो नुंगिंगी मतमनी नसि ब्लॉग से अहेनबा केम नमदरे फी तुबदा सुम लोइरेबको दो दुनिदा फी तुरदी सुम थबक से खरा चिल्लेबको मतम से पोथाबा मतमगा यामना फंगदे नुंगिंजे नादंग हिप्पगा दुम हौगलागा मो फी से तुरिनेबको दो कम सदागी थबक लोसनबा करी खरा अदोनिदा मतम से तुमाय मैनेज तौरा जल्ले अदो तुबदी लोइरे को हुक्का से पाले इन मनिंगदा सुमाइना डिजाइन दो सिंपल निदा दो मोटी गई काकी नपु हाइरक्ते मोय मसाना नपसदुई मारे लोइदी लोइरे मोगी हंडक की स्वीटहार्ट हाइबा मगी नेक से यामना चटनाबी ओइना तौरे मी मयाम से पामनेबा गुड मॉर्निंग मैम दो अयुक से अब अकम नेक्स्ट नमित के अयुक ओइरेको हुजिक से ना चाखुमदा थबक खरा लोइसलम्बको दो फिसो फिजाम से लोइरे दो चाखुम तंगना रसिदी क्लीनिंग खरा तौबको दो नाइता समाइना चाखुम से सेंगदबा यादे खिड़की कई काकसे ने फक लाउरेयबाको कोई चिमनी पामद्रिबनिना अदोना दो स्वागी रेकी तेमातेमी ग चामधोको तोंगना लोइना क्लीन तौना तंगना पुंग अनि अहुम चंगना सिगा होना लाइरे ब्रेकफास्ट तोगा सिगा दुमाई होना लाइरे नसाय अयुक्तेको तो सेंदोगे ना मरक तो सुमाय सेंगददी याम मोट सलैयबाको अदुना सिगा केनोगी इसिंग साना बकेटली दे करी दे फिल्टर से लोय ते थोको तोंगना को इसिंग सु हांजनगे आइ तविनी इसिंग यावद्रे फिल्टर नो तो सिना नै सेंदोंना लोइरेबा टेंकी इसिंग दो फिल्टर दो ओइबदो फजना ओइदेबा दोना टेंकी दे ओइना कोई थक्त्रे इसिंग से दोना केनोदा मपानदा सुम ड्रम अमा थम्मी कोई फिल्टर तौना दुगा थक्नबा इसिंग लौवियबाको अदुगै लौरगा सुमा फिल्टर तौरगा थै इसिंग थक्नबा सिदि दोनी सिसु नाइता हाना बताय ओलांग धा जौरदी ओलांग धा दे इसिंग याम थक्पनिना को नोमगी अनिगा से लोइबगा यावयबा लो नोंग मतुंग दा सिसु हाना तायबा दो हांजलागे हुजिक होकेस सिसु ना हवाई मपा लेंगदा हाइदे आंगांग टिफिन गी तन हौबा खोटपदा सुम सिगा लेमबदो हापना बाय पुथोंगना थम्बदो पुसंदना लैरे तो ई पु हापचल्ले चामधोको तोंगना तो पुंग से यंग मैम पुंग 11 मुक तारे इसे चाक थोंबा मतम यौरानी असे होनाबदा सुम लोइरे नसिदी पुंग थिले अदो सातंग फेन मखादा फमजगीगेको वाबना लोइरे दो फी से नसी लौब लाखनी अब दो अना फोन तौनबदी हाइग्रबनी फीदो लोइरे ना दो लोइरे दा वाई संगीदा सुमाइना फीगा लाखोना नमजन लैरगा वाई चिनबना नाबगा नमदे जाम कुइनागा आइदि यामना फनिंगबा पोइयाबा थबक दुमाइ नमजन लैरगा दोगै फनेग अनि खकसु पिरे ताइनाबा सिसु ताइथोनी ओरे नुंगदेन अदोनी नातंग फमजरके वारे
ꯃꯁꯝꯁꯦ ꯂꯨꯔꯨꯕꯩ ꯉꯁꯥꯏꯗꯒꯤ ꯈꯟꯅ ꯊꯕꯛ ꯅꯣꯝꯅ ꯂꯩꯔꯤꯅꯤ ꯑꯝꯇ ꯊꯥꯗꯣꯛꯑꯒ ꯑꯝꯇ ꯀꯪꯍꯜꯂꯒꯦ ꯐꯦꯟ ꯃꯈꯥꯁꯤꯗꯅ ꯀꯣꯛꯁꯦ ꯆꯣꯠ ꯂꯩꯔꯁꯨꯅꯦ ꯀꯣꯛ ꯆꯤꯛꯄꯒ ꯇꯧꯈꯠꯂꯦꯕ ꯀꯤꯂꯤ ꯐꯥꯖꯤꯟꯅ ꯂꯩꯔꯒ ꯀꯣꯛꯁꯦ ꯂꯨꯝ ꯂꯨꯝ ꯂꯥꯎꯅꯅꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯀꯪꯍꯟꯈꯤꯒꯦ ꯑꯗꯨꯗꯩꯗꯤ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛ ꯇꯂꯥꯕꯤ ꯇꯧꯔꯅꯤ ꯈꯪꯗꯦ ꯉꯁꯤꯁꯦ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯔꯣ ꯌꯦꯡꯕ ꯍꯥꯏꯅꯤ ꯅꯦꯜ ꯄꯥꯂꯤꯁꯇꯤ ꯑꯌꯨꯛꯇ ꯇꯩꯖꯕꯅꯦꯕ ꯁꯦꯜꯐ ꯀꯤꯌꯔꯁꯨ ꯈꯔ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯊꯕꯛꯇ ꯇꯥꯍꯠꯅ ꯂꯩꯔ ꯀꯥꯟꯅꯕꯣꯠꯇ ꯏꯁꯥꯒꯤꯁꯨ ꯃꯦꯟꯇꯦꯟ ꯈꯔ ꯃꯊꯧ ꯇꯥꯏ ꯈꯨꯖꯤꯟꯒꯁꯦ ꯁꯨꯃꯥꯏꯅ ꯍꯟꯗꯛꯇꯤ ꯌꯥꯝꯄꯥꯛ ꯁꯪꯖꯔꯦ ꯑꯗꯣ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯇꯦ ꯐꯤ ꯈꯔ ꯁꯨꯕꯗ ꯁꯨꯝ ꯇꯦꯛꯈ꯭ꯔꯅꯤ ꯑꯗꯣ ꯐꯗꯤ ꯐꯖꯕꯅꯤ ꯁꯨꯃꯥꯏꯅ ꯈꯨꯖꯤꯟꯒ ꯅꯥꯟꯅ ꯂꯩꯕꯁꯦ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯖꯔꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯖꯔꯛꯑꯒꯦ ꯑꯃꯨꯛ ꯄꯥꯔꯣꯒꯤ ꯑꯗꯣ ꯃꯨꯁꯣꯔꯤ ꯊꯣꯡꯉꯅꯤ ꯉꯁꯤꯗꯤ ꯃꯦꯔꯥꯃꯦꯁ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯣ ꯁꯪꯒꯣꯝꯁꯤꯗ ꯑꯃꯨꯜ ꯍꯥꯞꯅ ꯂꯣꯜꯂꯒ ꯊꯝꯕꯤꯔꯦ ꯃꯆꯥꯊꯣꯏꯁꯦ ꯍꯟꯗꯛꯇꯤ ꯉꯥꯛꯇ ꯆꯦꯛ ꯇꯧ ꯂꯩ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯍꯟꯗꯛꯇꯤ ꯍꯧꯕꯤꯔꯒꯦ ꯍꯥꯏꯅ ꯉꯁꯤ ꯍꯧꯕꯤꯔꯒꯦ ꯍꯥꯏ ꯇꯧꯏꯕꯀꯣ ꯂꯣꯛ ꯊꯨꯡꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯅ ꯅꯣꯡꯒ ꯆꯨꯕꯗꯨꯒ ꯂꯩꯕ ꯑꯗꯣ ꯉꯁꯤ ꯍꯧꯕꯤꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯂꯣꯜꯂꯒ ꯏꯪꯍꯜꯂ ꯊꯝꯃꯦ ꯅꯪ ꯂꯥꯎꯅ ꯂꯣꯜꯂꯦꯕ ꯑꯗꯣ ꯁꯤꯒ ꯍꯋꯥꯏ ꯊꯥꯡꯒꯠꯂꯦ ꯁꯤꯒꯅ ꯉꯧꯊꯣꯡ ꯑꯃ ꯇꯧꯔꯒꯦ ꯍꯋꯥꯏꯁꯤ ꯀꯥꯝꯕ ꯂꯣꯏꯔꯦ ꯉꯧꯊꯣꯡꯁꯤꯁꯨ ꯉꯧꯈꯠꯂꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯏꯟꯖꯥꯡꯁꯦ ꯁꯤ ꯑꯣꯏ ꯁꯨꯝ ꯇꯧꯔꯦꯗ ꯁꯤꯝꯄꯜꯗ ꯉꯧꯊꯣꯡꯒ ꯍꯋꯥꯏꯒ ꯑꯗꯣ ꯊꯣꯡꯉꯛꯑꯒꯦ ꯍꯤꯟꯖꯥꯡꯁꯦ ꯁꯧꯔꯤꯉꯩꯗ ꯑꯩꯒꯤ ꯂꯩꯁꯦ ꯑꯝꯇ ꯌꯦꯡꯁꯤ ꯁꯥꯠꯂꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯈꯨꯐꯖ ꯑꯃꯅꯤ ꯅꯍꯥꯟꯋꯥꯏ ꯊꯥꯕ ꯃꯇꯝꯗ ꯑꯩꯅ ꯈꯟꯈꯤꯕꯗꯣ ꯁ꯭ꯋꯥꯏꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯂꯩꯁꯦ ꯊꯥꯒꯦ ꯂꯩꯁꯦ ꯁꯥꯠꯍꯟꯒꯦ ꯍꯥꯏꯅ ꯕꯣꯔꯤꯁꯥ ꯃꯇꯝꯗ ꯍꯧꯖꯤꯛꯁꯤ ꯂꯩꯁꯦ ꯌꯥꯝ ꯁꯥꯠꯂꯦ ꯑꯗꯣ ꯑꯗꯨꯃꯛꯅꯤ ꯑꯣꯏꯔꯤꯁꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯈꯟꯕꯒꯥꯏꯁꯦ ꯑꯣꯏꯀꯣ ꯅꯤꯡꯕꯒ ꯊꯨꯡꯕꯒꯥꯏꯁꯦ ꯁꯤꯒꯨꯝꯕꯁꯤꯅꯤꯀꯣ ꯑꯗꯣ ꯈꯜꯂꯨꯕꯗ ꯑꯣꯏꯗꯤ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯐꯜꯂꯒ ꯁꯥꯠꯂꯦ ꯂꯩ ꯃꯌꯥꯝꯗꯣ ꯐꯖꯕꯅ ꯑꯗꯨꯅ ꯅꯨꯡꯁꯥꯗꯤ ꯁꯥꯕꯅ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯑꯗꯣ ꯁ꯭ꯋꯥꯏꯒꯁꯦ ꯐꯕꯅ ꯂꯣꯏꯔꯦ ꯄꯥꯝꯕꯤꯁꯤꯡꯁꯦ ꯂꯩꯁꯤꯡꯁꯦ ꯁꯥꯠꯂꯦ ꯑꯁꯤꯁꯨ ꯐꯖꯅ ꯑꯗꯣ ꯂꯩꯕꯥꯛꯇ ꯃꯈꯥꯗ ꯊꯥꯕꯅꯗꯤ ꯍꯦꯜꯂꯤꯀꯣ ꯃꯌꯥꯝ ꯇꯞꯇ ꯊꯥꯕꯁꯦ ꯑꯩꯗꯤ ꯈꯔ ꯀꯩꯅꯣꯝꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯥꯗ ꯂꯩꯕꯥꯛꯇ ꯊꯥꯔꯤꯗꯣ ꯑꯗꯨꯅ ꯐꯕ ꯍꯦꯜꯂꯤ ꯑꯗꯣ ꯅꯨꯡꯁꯥꯅ ꯑꯃ ꯀꯥꯔꯤꯕ ꯑꯗꯣ ꯐꯤꯔꯣꯜꯁꯤꯡꯁꯤꯁꯨ ꯄꯥꯕꯅꯤꯅ ꯁꯨꯝ ꯀꯪꯕ ꯌꯥꯎꯔꯦ ꯑꯩ ꯂꯧꯁꯜꯂ ꯄꯨꯁꯟꯈ꯭ꯔꯒꯦ ꯐꯤꯔꯣꯜꯁꯦ ꯌꯥꯝ ꯀꯨꯏꯅ ꯐꯧꯔꯁꯨ ꯋꯥꯎꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯕꯥꯔꯣꯁꯦ ꯆꯥꯛ ꯊꯣꯡꯅ ꯕꯥꯔꯣ ꯃꯃꯥꯡꯗ ꯁꯨꯝ ꯀꯪꯕ ꯌꯥꯎꯔꯗꯤ ꯑꯩ ꯁꯨꯝ ꯂꯧꯁꯟꯅꯕ ꯇꯧꯔꯤꯑꯕ ꯁꯤꯁꯨ ꯊꯨꯞꯆꯜꯂꯛꯑꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩ ꯆꯥꯛꯇꯣ ꯑꯃꯨꯛ ꯌꯦꯡꯉꯨꯔꯒꯦ ꯍꯋꯥꯏ ꯁꯣꯛ ꯇꯧꯕꯁꯨ ꯂꯣꯏꯔꯦ ꯉꯧꯊꯣꯡꯁꯨ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯥꯒꯤ ꯁꯪꯒꯣꯝꯁꯤꯁꯨ ꯏꯪꯉꯦ ꯑꯩꯅ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯐꯝꯅꯕ ꯊꯥꯡꯒꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯑꯗꯣ ꯕꯤꯛ ꯊꯟꯅ ꯍꯥꯞꯄꯗꯤ ꯑꯆꯧꯕ ꯑꯣꯏꯗꯣꯏꯅꯦꯕ ꯊꯟꯗꯕꯁꯨ ꯌꯥꯎꯍꯜꯂꯦ ꯃꯆꯥ ꯊꯣꯏꯕꯤ ꯌꯥꯝꯅ ꯆꯥꯕ ꯉꯝꯗꯦ ꯍꯥꯏꯅ ꯑꯗꯣ ꯈꯥꯏꯕꯣꯛꯇ ꯑꯣꯏꯔꯗꯤ ꯃꯆꯥ ꯊꯣꯛꯏꯅ ꯑꯗꯨꯅ ꯈꯔ ꯄꯤꯛꯅꯕ ꯍꯥꯏꯅ ꯈꯥꯏꯕꯣꯛ ꯍꯥꯞꯄꯦ ꯑꯅꯤ ꯑꯃ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯍꯥꯏꯗꯤ ꯂꯣꯏꯖꯔꯦ ꯉꯥꯎꯔꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯔꯁꯅꯥꯁꯨ ꯊꯝꯃꯤ ꯔꯁꯅꯥꯗꯨꯁꯨ ꯅꯩꯔꯒ ꯑꯩꯅ ꯁꯨꯝ ꯐꯝꯍꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯂꯩꯅ ꯆꯥꯕꯒꯗꯤ ꯄꯤꯖꯗ꯭ꯔꯦꯗ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯁꯨꯝ ꯄꯤꯖꯔꯦꯕꯀꯣ ꯂꯩꯗꯕꯗꯤ ꯀꯨꯏꯔꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯅꯗꯤ ꯄꯤꯖꯗ꯭ꯔꯦ ꯌꯣꯟꯕꯗꯤ ꯂꯥꯛꯏ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯀꯩ ꯀꯥꯟꯅꯕꯀꯣ ꯌꯨꯝꯗ ꯁꯦꯝꯕꯁꯤꯅꯗꯤ ꯍꯦꯜꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯃꯄꯥꯟꯒꯤꯗꯣ ꯀꯃꯥꯏꯅ ꯁꯦꯝꯃꯤꯕ ꯌꯥꯔꯤꯉꯩ ꯑꯉꯥꯡꯁꯤꯡꯗ ꯄꯤꯖꯅꯤꯡꯗꯦꯕꯀꯣ ꯎꯄꯥꯏ ꯂꯩꯇꯕꯩ ꯁꯨꯝ ꯄꯤꯖꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯌꯨꯝꯗ ꯌꯥꯔꯤꯉꯩ ꯁꯦꯝꯅ ꯈꯣꯠꯅ ꯁꯨꯃꯥꯏꯅ ꯌꯨꯝꯒꯤ ꯄꯣꯠ ꯆꯩꯗꯤ ꯄꯤꯖꯅꯤꯡꯉꯦꯕ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯅꯤ ꯈꯔ ꯇꯦꯝꯄꯔꯦꯆꯔꯗꯣ ꯍꯥꯏ ꯇꯧꯔꯦ ꯈꯔ ꯌꯥꯡꯅ ꯐ꯭ꯔꯤꯖꯔ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯍꯣꯔꯦꯟ ꯆꯥꯖꯅꯕ ꯍꯥꯏꯅ ꯑꯗꯣ ꯃꯈꯥꯒꯤꯁꯤꯁꯨ ꯑꯩ ꯈꯔ ꯍꯥꯏ ꯇꯧꯔꯒꯦ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯀꯥꯝꯃꯦ ꯑꯗꯣ ꯐꯤꯔꯣꯜ ꯈꯔ ꯆꯥꯏꯔꯤꯁꯦ ꯁꯠ ꯊꯨꯞꯄꯒꯦꯕ ꯑꯗꯣ ꯆꯥꯛꯇꯣ ꯀꯥꯝꯕꯇ ꯉꯥꯏꯔꯤꯕꯅꯤꯅ ꯈꯥꯏꯗꯣꯛꯄ ꯀꯨꯀꯔꯗꯣ ꯍꯥꯡꯕ ꯌꯥꯈꯤꯔꯣꯏꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯤꯁꯦ ꯊꯨꯞꯆꯜꯂꯝꯃꯒꯦ ꯆꯥꯛꯇꯣ ꯏꯪꯉꯤꯉꯩꯗꯀꯣ ꯑꯗꯣ
ꯎꯄꯨꯗ ꯍꯥꯞꯆꯜꯂꯦ ꯑꯜꯃꯥꯔꯤꯗ ꯆꯥꯛꯁꯨ ꯈꯥꯏꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯈꯥꯏꯔꯛꯑꯒꯦ ꯏꯀꯨꯕꯣꯛꯀꯤ ꯍꯥꯟꯅ ꯈꯥꯏꯔ ꯄꯤꯈ꯭ꯔꯒꯦꯕ ꯁꯤꯝꯄꯜꯅꯤꯗ ꯉꯁꯤꯗꯤ ꯂꯦꯕꯨꯅꯦ ꯃꯣꯔꯣꯛꯁꯨ ꯌꯥꯎꯔꯦ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯨ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯇ ꯁꯨꯝ ꯂꯣꯏꯕ ꯍꯥꯏꯅꯤ ꯍꯧꯕꯗꯩꯀꯣ ꯑꯗꯣ ꯁꯤ ꯀ꯭ꯋꯥ ꯈꯔ ꯆꯥꯊꯔꯒꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯝꯃꯤꯁꯤꯅꯤꯀꯣ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯔꯛꯑꯒ ꯁꯤ ꯃꯔꯣꯏꯁꯦ ꯇꯦꯃꯥꯁꯦ ꯃꯌꯥꯝ ꯂꯤꯚꯔꯒꯤ ꯍꯤꯗꯥꯛꯀꯤ ꯇꯦꯃꯥꯁꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯟꯅ ꯏꯕꯥ ꯂꯥꯛꯑꯝꯕꯗꯨꯒꯅꯦ ꯄꯣꯔꯛꯏꯑꯕ ꯑꯗꯣ ꯃꯥ ꯑꯀꯥꯃꯨ ꯅꯦꯛꯁ ꯅꯍꯥꯟꯋꯥꯏ ꯂꯥꯛꯄꯗꯨꯒꯅꯦ ꯑꯀꯥꯃꯨ ꯁꯤꯁꯦ ꯑꯃꯈꯛ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯄꯨꯔꯛꯏꯕ ꯃꯔꯣꯏꯗꯣ ꯍꯥꯜꯂꯒ ꯑꯗꯣ ꯍꯥꯟꯅꯩꯗꯣ ꯈꯥꯂꯤ ꯑꯣꯏꯈꯔꯦ ꯍꯥꯏꯅ ꯄꯤꯊꯣꯛꯈꯔꯦ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯁꯤ ꯑꯀꯥꯃꯨ ꯃꯥꯒꯤ ꯑꯖꯥꯎꯕꯗꯨꯃꯨꯛ ꯂꯧꯍꯧꯔꯦ ꯑꯩꯅ ꯍꯥꯏꯕ ꯁꯤꯁꯦ ꯍꯟꯗꯛꯃꯨꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯛꯎ ꯑꯀꯥꯃꯨ ꯑꯍꯥꯟꯕ ꯑꯃ ꯄꯨꯔꯒ ꯍꯥꯏꯅ ꯑꯗꯣ ꯃꯆꯥ ꯊꯣꯏꯁꯨ ꯁ꯭ꯀꯨꯜ ꯂꯩꯍꯜꯂꯦ ꯇꯧꯔꯤꯁꯦ ꯋꯥꯈ꯭ꯔꯄꯣꯠꯅꯤ ꯕꯦꯒꯁꯤꯅ ꯑꯃ ꯌꯥꯟꯊꯔꯦ ꯂꯨꯝꯕꯅ ꯑꯗꯨꯅꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯅ ꯑꯉꯥꯡꯁꯤꯡꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯅꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯁꯨ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁꯨꯁ ꯂꯧꯊꯣꯛ